ꯑꯩꯈꯣꯏꯅ English ꯇꯝꯕ ꯃꯇꯝꯗ accent ki matangda British accent aduga American accent haidana yam common wena ngangnai adubu ai isama sahi taruk ki mathakta BPO industry call center industry international call centers da thabak tawruba matamda aina thingnagi experience ki matung inadi khoina accent ki British accent oisunu American accent oisunu madugi tamna bahona ba masi kaya mathau ta dena khanjai madugi mahuta neutral accent haibidi mipung khudi mana British oigera American oigera natraga Canadian oigera makoina follow tawangamba understand tawangamba neutral accent si sinaragadi ekoi soidana mai pakani aduga isam haga accent British accent haga su ekoi gi except say BBC or Queen's accent ekoi mayama lady masi khakta nate receive pronunciation so hainai Queen's accent se aduga royal accent so hainai adu masi koina masi khakta nate UK da ngana rise British accent hairagadi adu kimatik yam khre London da khakta da koi gi accent makhal yam thina lai khre aduga America da so koi gi southern accent northern accent state khudingi accent sing je adum khenai adu madu do koina tamuba matam da loiba nai ba natte madugi mahuta koina communication se fazahange aduga mai pakwa mi ma wege hairagadi koina neutral accent haibadi mipum khudi man understand tawangamba accent se masi sinaragadi hena mai pakpa gi lamben da jangsan mo wege na khalle ai ma'am ai cheng ne ai English trainer ne fluent English academy gi kari gumba ekhoi gi instructions in biba taragadi tha ahum dagi tarup ki manung da effective communicator ama woi bagi ekhoi na guarantee tawangam gani aduga ekhoi na ahan mada check tawjagani sagi level do karai da leibage basic level da leibra intermediate oibra advanced oibra dugi matungin ekhoi na somgi skill do hena advanced oina ba hena hegatna ba ekhoi na train tarakani aduga ekhoi na within 3 to 6 months manung sida adombu effective communicator ama ohenba ngamgani haina guarantee tawgani ekhoina translate tawraga wahi natraga sentences in translate tawraga simpha phabi mahutta ekhoina thu na English se ngangba fluent hoina ngangba ngamgadaba mawong se ekhoi isani isabu khangjaba masini yam maru orise ekhoina toina tawganba thabak toina haiganba wahi toina sizinaba thabak adudagi se ekhoina thengnakiba awa nungai gi wari masi se hana ekhoina ngangba tamakanda yam thuna amasung yam laina ekhoina English se ngangba ngamgani madugi mahutte ekhoina translation da base tawba natraga na ekhoina atopa sentence translate tawga koigi chimpha phana honaba adudi matam kuina changani aduna isana isabu hana khangna honaba masina hena thuna ekhoina English se master tawba ngamani masi English ka ki wanate masi loan khudi makini aina hana dagi khangaga leirba wahi wata adagi se subject haibitare masi hana koina kamaina English da phongdokani masi hana tamakanda thu na English se master da wangangani course se Kwakaithel Tidim ground Kwakaithel Imphal college sigi area swai manak se tawgani aduna yam thuna enroll tawna ba hona biro aduga koisu yam thuna course se hauna ba tawjaragani seats limited oigani aduna enroll tawna ba hona biro athu matamda ekhoi se professional course ni aduna masidai sida satragi haibalaite aduga oja oibagi haibalaite adom oja oibirambi ai school da oja oibirambi ai college da university da oibirambi ai adubu kaigumba English se phajana ngangba tamningba oiragadi adum join tawi yagani akoida degree adu oigadabani natragana satra oigadabani haiba aduguma khenaba thoidona kasu thamjade adu punna English se himinasi haibadu adu kaktani so please enroll and get your seats because we have a very limited seats and we'll be starting very soon and our course will commence very soon so please all of you are welcome to enroll and enjoy the benefits of Fluency English Academy. Enroll today and take the first step toward mastering English for success in any field. Don't miss out. Join our spoken English classes now and transform your future. Thank you. Okay, take care.